ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ COVID-19ꯒꯤ ꯆꯦꯡ ꯌꯦꯟꯕ ꯈꯣꯠꯄꯒꯤ ꯇꯧꯕꯁꯤꯗ ꯑꯩ ꯆꯦꯡ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯆꯥꯛꯊꯨꯡ ꯂꯧꯕ ꯆꯠꯆꯕ ꯃꯇꯝꯗ ꯆꯦꯡ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯔꯠꯇ 3 ꯄꯥꯜꯂꯤ ꯍꯥꯏꯗꯅ ꯄꯤꯕꯤꯔꯛꯏ ꯀꯦꯖꯤ 10ꯒ 5 ꯄꯤꯕꯤꯔꯛꯏ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯅꯆꯥ 3ꯒꯤꯗꯤ ꯑꯙꯥꯔ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯗꯅ ꯑꯙꯥꯔ ꯊꯥꯒꯠꯂꯀꯥꯟꯗ ꯆꯦꯡꯁꯦ ꯌꯦꯜꯂꯦ ꯉꯔꯥꯡ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯆꯠꯆꯕ ꯃꯇꯝꯗ ꯆꯦꯡ ꯀꯦꯖꯤ 2 ꯄꯤꯗꯅ ꯀꯦꯖꯤ 2ꯅꯤ ꯅꯣꯏ ꯑꯉꯥꯡ 3ꯒꯤꯗꯤ ꯀꯦꯖꯤ 3 ꯇꯥꯔꯦꯗꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯆꯦꯡ ꯀꯦꯖꯤ 5 ꯌꯦꯜꯂꯨꯗꯅ COVID-19ꯒꯤꯗꯃꯛꯇ ꯆꯦꯡ ꯀꯦꯖꯤ 5 ꯌꯦꯜꯂꯣꯗꯅ ꯍꯥꯏꯔꯒ ꯅꯣꯏꯅ ꯀꯦꯖꯤ 2 ꯌꯦꯟꯅꯤ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯪꯀꯥꯟꯗ ꯑꯗꯨꯗꯤ DCꯅ ꯆꯦ ꯑꯏꯕ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯅ ꯆꯦꯡ ꯀꯦꯖꯤ 2 ꯇꯥꯔꯦ ꯀꯦꯖꯤ 3 ꯄꯨꯕꯤꯔꯣ ꯑꯩꯅ ꯀꯦꯖꯤ 3ꯗꯤ ꯑꯩ ꯄꯨꯖꯔꯔꯣꯏ ꯑꯩ ꯀꯅꯥꯗ ꯐꯪꯅꯕꯅꯣ ꯑꯩꯒ ꯆꯞ ꯃꯥꯟꯅ ꯐꯪꯅꯕ꯭ꯔꯥ ꯍꯪꯒꯦ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯆꯥꯛꯊꯨꯡꯗꯤ ꯁꯨꯅ ꯐꯪꯅꯤꯡꯉꯤꯗꯅ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤ ꯍꯪꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯀꯦꯖꯤ 2 ꯄꯤꯔꯛꯏ ꯃꯣꯏꯁꯦ ꯌꯥꯅꯤꯡꯗꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦꯗꯅ ꯍꯥꯏꯔꯦ ꯇꯧꯕꯗꯕꯨ ꯃꯤꯌꯥꯝꯅ ꯋꯥꯀꯠꯂꯤꯕ ꯑꯁꯤ ꯑꯋꯥꯕ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯦ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭रे ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯌꯥꯗ꯭रे ꯑꯩꯈꯣꯏꯁꯦ ꯁꯦꯟ ꯇꯥꯟꯕ ꯆꯠꯄ ꯌꯥꯗ꯭रे ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯖꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯤ ꯑꯦꯖꯦꯟꯁꯤꯡꯁꯤꯅꯁꯨ ꯊꯥ 9ꯒꯤ ꯆꯦꯡ ꯌꯦꯟꯊꯣꯛꯄꯤꯗ꯭रे ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯇꯁꯨ ꯀꯅꯥ ꯄꯥꯜꯂꯤꯕꯅꯣ ꯀꯅꯥ ꯄꯥꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯁꯨ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯄꯤꯔꯤꯕ ꯑꯦꯖꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯄꯥꯏꯕ ꯀꯥꯔꯠꯁꯤꯡꯗꯣ ꯈꯣꯝꯒꯠꯄꯤꯈ꯭ꯔꯦ ꯑꯁꯤꯁꯦ ꯏꯁꯥꯗ ꯀꯥꯔꯠꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯌꯨ COVID-19ꯒ ꯃꯔꯤ ꯂꯩꯅꯅ ꯌꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯍꯋꯥꯏ ꯌꯦꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯨꯅ ꯐꯪꯍꯟꯕꯤꯌꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯍꯥꯏꯖꯔꯤꯕꯁꯤ ꯂꯅꯥꯏ ꯅꯆꯗꯦ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯍꯥꯏꯖꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯝꯅꯃꯛ ꯊꯤꯗꯣꯛꯄꯤꯌꯨ